Tamil Nadu की चीफ मिनिस्टर ओरंबी जे जयललिता बु चेन्नई की मेरीना बीच से लेबा महा की ओजा MGR की फुरा मनाक्ता लेरोल चनख्रे मनीरेदाना मणिपुर अहान बोइना ग्रिड का समनबा युमथक्ता थमगदबा किलोवाट मंगा की सोलर पावर प्लांट हौदोख्रे Manipur Electricity Employees Union MSPDCL की मसर रोल अमसुंग वर्क चार्ज से थबक तौरीबा एम्प्लॉई सिंग रेगुलर ताहालु हाइदुना कॉर्पोरेशन असगी थबक सिंग थिंगजिनख्रे अमसुंग हानगी लुपा चंगा अमदि लिसिंग अमा चट्टी नोट सिंग दिसंबर 30 फाउबा चना हन्नबा CPIM ने डिमांड तौरकली मयाम खुरुम जरी दम यंगबीर बस इम्पैक्ट न्यूज ने बिद्यानी थिंगु जमना पुंजा से फाउबगी मरिबा पाउ सिंग म्याम द पिजरी तमिलनाडु की चीफ मिनिस्टर ओरंबी जे जयललिता बुंगसी चेन्नई की मेरीना बीच तलेबा महाकु ताकपी तंबीरखिबा ओजा MG रामचंद्रन की फुरा मनाक्ता सैंडलवुड की कॉफिन द हापतना लेरोल चनख्रे जयललिता का मतम कुइना लोइना रखिबा पॉलिटिशियन शशिकला नाथराजनना महाकी अरोइबा मथौ मंगम पांगथोखी स्टेट की ख्वाइदगी अवांग थाकते काई खुमनबगा लोइनना जयललिता बु लेरोल चनखी हौखिबा नोंमाइजिंग नुमिता हार्ट अटैक तौरखरबा मतुंग ngarang नुमिदांग पुंग 13 मखाई ताबदा महाक लेखिदबनी अरोइबा मथौ मंगम पांगथोकनबगी दमकता महाकपु मेरीना बीच तमना पुरकपगी लंबीदा मियोय लाख कया थोकलक्तुना मखोगी नुंगसीजरबा अम्माबु अरोइबोइना येंगजाहोखी अमदी मेरीना बीच की नुंगसित्ता तेंगथाना ओइबगी खोंजेल ननिनखे अरोइबा मथौ मंगमदा सरुक यानबगीदमक अचौबा पॉलिटिशियन क्या लाखिबगा मरम ओइरगा सिक्योरिटी की अकनबा चेक्सन थौरांग सु लैखि मियामना अरोइबा बिदाय पिहौनबगीदमक ngasi numit chupa जयललिता की हकचांग थमखिबा चेन्नई की राजाजी हॉल की किलोमीटर अहुमलोम खक्तमक लापा मेरीना बीच यौनबा आर्मी की ट्रक अमना पुरकपदा पुंग अमा हेना चंखि राजाजी हॉल दसु अहल नहा क्या लाक्तुना अरोइबा बिदाय पिनखि अमदी तेंगथादुना कपनखि प्राइम मिनिस्टर नरेंद्र मोदी सु राजाजी हॉल द लाक्तुना जयललिता दा अरोइबोइने काई खुमनबुतखि प्रेसिडेंट प्रणब मुखर्जी दिल्ली के चीफ मिनिस्टर अरविंद केजरीवाल उत्तर प्रदेश के चीफ मिनिस्टर अखिलेश यादव अमदी कांग्रेस के वाइस प्रेसिडेंट राहुल गांधी सु जयललिता दा अरोइबोइने काई खुमनबु उतनबा मफम अदुदा थोंगलखि तमिलनाडु की चीफ मिनिस्टर जयललिता ने लेखिदबदा चीफ मिनिस्टर ओक्रम इबोबी सिंह थमोई सोकना नुंगाइतबा फोंदोकपगा लोइनना अवाबा फोंदोकपगी चेरोल अमा नौना तमिलनाडु की चीफ मिनिस्टर खलबा ओ पनीरसेल्वम द थादुना खंगनख्रे मियामना अचौबा लुचिंगबी अमा मांगजरे हाइना CM इबोबीना फोंदोकली मणिपुर मियाम की मुहुत सिलगा चीफ मिनिस्टर ओक्रम इबोबी सिंह जयललिता ने लेखिदबदा थमोई सोकना अवाबा फोंदोकपगा लोइनना महाकी इमुंग मनुंग अमसुंग तुंगिनबा सिंगी अवाबदसु सरुक यारी हाइना चीफ मिनिस्टर ना थमलकली मणिपुर अहान बोइना किलोवाट मंगा की ग्रिड कनेक्टेड रूफटॉप सोलर पावर प्लांट अमगसे इम्फाल ईस्ट की मनुंग चनबा कोंगपाल कोंखाम लेकाइद लेबा थोकचोम जोतिन गौबा मियोय अमगी युमदा इंस्टॉल तौदुना संगाख्रे प्लांट असे मणिपुर रिन्यूएबल एनर्जी डेवलपमेंट एजेंसी मनीरेदाना पाइखटपनी कनागुंबा प्लांट असिबु चलाइरिबा युम्बु नत्रगा फर्म अमना मसागी सिजनरिबा मईगी सरुक्तगी अहेनबा सरुक्सिंग ग्रिड ता कनेक्ट तौहलगा MSPDCL की खुथांगदा योनबगी खुदोंगचाबा पीरी प्लांट असि नोंगजु नुंगसा खाइदना चांग नाइना मई पुथोकपा ngami मईगी अवाबा थेंगनरिबा मणिपुरदा असिगुंबा प्लांट असिना चाउना कानबा पीबगी मथक्ता प्लांट असिबु चलाइरिबा सिंगदा मसागी तोंगानबा इनकम लाकनबगी लंबी पीबा ngamlagani प्लांट असिबु संगाबगी थौरमदा सरुक याखिबा चीफ सेक्रेटरी ओइनाम नबगी सोना हाइखिबदा प्लांट असि लमदमसगी युमथोंग खुदिंगदा पाइखटपा ngamlabadi मईगी अवाबा कोकनी मसिदा नतना लमदमसदा ग्रीन एनर्जी मपुंग फाना लेहनबा ngamlagani चावराकना प्लांट असि चाही 15 रोम चटकनी अदुबु निंगथीना मेंटेन तौबिरबदी चाही 30 दगिना 90 फावबदी चटपा याय मरम अदुना लमदमसगी इंडस्ट्री मचा मचा तौरिबा सिंग यावना स्कूल कॉलेज सिंगदा प्लांट असि पाइखटनबा होनसी हाइखि मणिपुर की लेब युमथोंग खुदिंगमक्ता सुमाइन तौना रूपटॉप की खोई युम मथक्ता लेरिबा हांगबसिंग ग्रिड कनेक्टेड सोलार की पैनल से थमगा पावर जनरेशन तौबा क्लीन एनर्जी ओइबा ngasida masi pollution amta yaudraba adagi atopa kana bamana masi once install tawraga masi की पैनल से की लाइफ टाइम से मोना है सही 15 फाउ सकनी है ना सही 15 फाउ से
ꯑꯩꯈꯣꯏꯒꯤ ꯃꯦꯟꯇꯦꯅꯦꯟꯁ ꯌꯥꯝ ꯈꯖꯤꯛꯇꯪ ꯇꯧꯕꯤꯔꯒ ꯄꯥꯋꯔꯁꯦ ꯁꯨꯝ ꯖꯦꯅꯦꯔꯦꯁꯟ ꯇꯧꯔꯗꯕꯅꯤ ꯀꯅꯥꯅ ꯇꯝ ꯉꯝꯕ ꯆꯍꯤ 15ꯗꯒꯤ ꯍꯦꯟꯅ ꯆꯍꯤ 30 ꯅꯠꯇ꯭ꯔꯒ 40 ꯄꯥꯋꯔ ꯖꯦꯅꯦꯔꯦꯁꯟ ꯇꯧꯒꯗꯣꯏꯅꯤ ꯑꯗꯨꯅ ꯌꯥꯝꯅ ꯔꯤꯂꯥꯏꯕꯜ ꯑꯣꯏꯕ ꯁꯣꯔꯁ ꯑꯣꯐ ꯄꯥꯋꯔ ꯑꯃ ꯁꯤꯗꯒꯤ ꯐꯪꯒꯗꯣꯔꯤꯅꯤ Manipur Electricity Employees Union na Manipur State Power Distribution Corporation Limited ta master roll amasung work charge ta thabak tawriba employees sing regular tahalu haiduna corporation asigi thabak thoram thingzin khre Corporation ki office khakta natana corporation asigi lamfel singzamai khuman lampak moirang churachandpur da leba office sing amasung prepaid counter sing su thong loan khre Electricity ki thabak thoram thingzin bagi khongjang ase master roll amsung work charge da thabak tawriba employees sing regular tahan rifawa chathagani hairi thawang asigi matang da Manipur Electricity Employees Union ki General Secretary Yumnam Rana Pratap na Master roll amasung work charge da thabak tawriba employees sing ase English sing ani tara mari dagi regular tahan biu haiduna taknaraga lakpani Government asina topa department kharagidi master roll amasung work charge ki employees sing regular tahan khre Electricity ki masing yam jadaba master roll ki employee kuntrani panamasung work charge ki employee chahunga subna manga khakasibu namhat pi basik karigino haina phongdorakhi koi gi na sujari ba natural work sidi ahing nungdin nungdang naidana koi gi yam wana mioi bagi seba ni khanna tawjari bani chief minister gi chamber da koi Manipur Electricity employee ni office bearer ga phamin narga wari shaloi rabane ba adu tawni haraga sum harao laga thabak ti sugdok to bida bane ba koi worker singina thabak tu aduki matik sujaru kanda mo MD singa adigi koi gi chief minister concern minister ni chief minister je power chuma pai bi bani na adu mani ijet oiri ne ba amani ijet warga di koi mu nungsi bim thok tabra ba maram mu masaw ngana lu na to bim thok tabra ba Baki mapi mapa wari ba onai chief minister na koi gi do yarani haibi di ba koi am tawrani Manipur ki hauzik lairiba insurgency ki thabak thawong sing yenglaga Imphal municipal area nattana Manipur pumbada Armed Forces Special Powers Act 1958 ki makhada disturbed area status chahi amaga sangdokna ba Manipur ki governor na warip laukhre Haukiba December ki tang amadagi hauraga chahi amagi oina disturbed area status ase sangdokpani haina Manipur government ki additional chief secretary home Dr. J Suresh Babu na thokpa cherol amada khangalakli Lupa changa amadi lising ama chatpi tha asigi kuntra fawba chanaba yahalu haina CPI Marxist ki maikadi thamlakli wafam singa si governor rotlaiba CPIM Manipur State Committee ki office ta pawmi sing unabamada CPIM ki Central Committee ki leader Gautam Das na hai Prime Minister Narendra Modi ki black money ki oiba khongthang ase saugatli adubu hatu lauthokiba demonetization ki khongthang asina miyamda maroina nongmada chara tanula riba miyamda yamna chawna chaitheng piri Miyoi kayama laikhidre kayama na thabak phangdre masigi sumathakta status da organization amana kauba economic blockade asina maram oiraga status da leiba miyam ka hena awaba mayok nari economic blockade tawriba miyoi singnasu miyoi ba khunai gi mayok ta leiba economic blockade asi handok piu center amadi state government asu economic blockade gi issue asida pukning changbiu loinana blockade tawriba miyoi singa thuma matam da wari sanaduna thuma matam da waroi sin purakna bhotna biu haina Gautam Das na appeal tawki Ngasi pawng informadu sargya kiba CPIM Manipur State Committee ke General Secretary Sarat Salam na hai kibada economic blockade asina maram oiraga status gi miyam thangi maya anida chatpagi mawong da leiri economic blockade asi loisinbagi mahutta vote bank sem nabagi mawong center amadi state na amada tai senbagi thawong asi lepiu haina Sarat Salam na phongdoki So we are not against unearthing of black money, but the decision taken without making any alternative arrangements. That's why we are demanding that this 500 and 1000 rupees notes shall be declared valid till 30th of December, and in the meanwhile alternative arrangements shall be made so that people do not suffer further. Demonetization ki matang da pawlong na bohonaruba Imphal Free Press ki reporter B Rakesh Sharma bu UBI MG Avenue da duty taba VDF personal singna haukiba tang manga da tamthina phurakkiba gi thawang bu Women Action for Development na yamna kanna yaring da phongdorakli awana khangdana miyangi thabak tawriba pawmi singna ngai hak leitana siguma thawong chathabasi taraina lode mari lenaba authority na chenaba personal sing phadana matik chaba cherak piu haina watna thadorpa cherol amada demand tawrakli Ahumlak Suba International Sankirtan Day ngase Imphal gi Chandrakriti Auditorium da Chief Minister Okram Ibobi Singna saruk yaduna pangthokre
lamdam asigi laikhidraba ahal laman singna thambiramba mamal naidraba hauna lonchat singak senduna yokhatnaba honaba haibase khoi punamaki thawni haina Chief Minister na International Sankritan Day ga mari lainana phongdoki Level Organizing Committee na sinduna pangthokiba thawramaduda Sankritan gi lamda chawba thodang lauramba layokhraba oja guru singim famda laisu katune kaikhomnaba utki Loinana, Pung isay amasung moibung khongbada saknaraba miyoy chamaga tara-tarukta manamathum piduna ikay kumnabot kibaga loinana Chief Minister na State Level Organizing Committee da lupa lakh amagi mateng pangki. Oja guru sing aduna takpi tambiramba hajaraba lamchat bevhar thogolol sing aduna mipung tingda kanglu masien sinabagi masak oibana damdam sida Santi Purpada Soba Mateng Amusu ai Uhelibani Haibasi Mayam Mapamda Apil Tokjanibani Amaromda Raja Sigi Sakyeng Mingsendi Lamdam Masigi Kala Sanskriti Amadi Saitani Kainaribani Koi Kama Hisina Ekoi Kudima Sarkar Katanatana Laibiriba Koi Society Star Laibiriba Koi Unumba Angamba ID contribution tauba darkar hoy Manipur gi industries ki lamda han boina nung hawai dagi sungba sangom amadi sangom dagi thokpa potlam kaya iramdamda puthokchaduna miyamda fanganba hokre thangmaiban yumnam lekai da leiba ima soy product private limited na nung hawai dagi sungba sangom yauna potlam kaya ngasi hotel classic grande da launch tokre Launch tawbagi thawramaduga mari leinana Thongju Assembly Constituency gi MLATS Biswajit na Lairik haiba thabak fangdaba naharol kya lairiba si koknaba lamdamasi ki entrepreneur sing government na pungning thagat piba mathau tai Industry lingnaba mapalamdagi raw material pusilakpada khudong chadaba kya mayoknari Ima soina lingkhaliba industry asina maram oiraga lamdamasi ki laumi kaya su thabak hena suduna pothok puthokpada pungning thagat pangam halagani haiki Ngasigi thawramaduda sarugyakiba Manipur Chamber of Commerce ki President Dr. T.H. Dabalina ima soina industry gi lamda nau anauba mawongda paikhalakliba thabagasi ekoi pumbana thagat famthoi ngasi government ki thabak tabu thabak oina khanbagi wakhalona si thadokpa matam oire madugi mahutta skill development training gi kanaba lauduna isana isa thabak pina ba hotna ba matam oire haina phongdoki अखोई पोषक सिंजे कमाइन तौदना अखोई शांति लेरकदो नत्रगा अदगी कमाइन तौदना यूथ सिंजिना अखोई अनरेस्ट ओइरे नो हाबजे सिदगिनेबा सिदगी करी तौरे अदो फत्तबा अखोई थबक फंगतबना लेरकांदा तोवान तोवान बचनजा बतगा तोवान तोवान कंपनी सिंग से पुल्ल कांदा फत्तबा ओइरकनबगी मचाक सिंजे ओइरेबा मसी अखोई ngasi बाव गवर्नमेंट की पॉलिसी सु उदे अदो तौबगी मोंग सु लेते होरम इबन हारोन मयाम सही कुंट्रा पुलिस वागी रेजा Masama-sama izaba masama-sama no enterprises मैम लिंगदना सिगी लाइन द सेंसन मुसी कोई होरे ना तपना मसीगी खोंगजेल सी सुयान तलतना कोई जगने पुरसी यामना कोई अनएम्प्लॉयमेंट की चांस ही हंजबा दु मस्ते ना याम थुन वर्क लगने Maitai mitai bu sel trap list chalhalu hainu ngasi mafung kya da miyamna khongjang changsinakre khongjang asigi saru kamoina khwairaman kaithel da sel trap demand committee gi nupi thomi singna pung amalambi thingduna khongjang changsinki ayuk pung 12 tabadagi numidung ba fawba flyover makha madi nong chup thangba kangla mamangda lambi thingduna maitai mitai bu sel trap ki list chalhalu haina kholaw kya lawki pung amagi oiba khongjang aduna maram oiraga miyamna chathok chatsin tawbada chawna awaba mayok nakhi Khongjang asigi matang da Scheduled Tribe Demand Committee ki member Saroja Laishram na haikibada Maitai mitai bu Scheduled Tribe ki list chalhanna bangasi fawba Manipur laingak na hotna dabasi laibak thibani Mathangi general election asigi mamang da miyam na taliba demand ase thabak ton thok trabadi hena kanba khongjang changsinna ba sem sare haiki खोइना पामजबसी मैतै अमदि मितैबु शेड्यूल ट्राइब लिस्ट चनबा हानगी पारी पुरी हाकतगी लेरंबा अदुगुमलाबदु चनबा अखोइना पामजब पांदम अछिनी अखोइगी अनोब नोमना अमा पुथोगा पुंग अमा खक थिंजाबगी वानी अदुगा सिगी मखा ताबदा अखोइगी पांदमसी खोइगी चीफ मिनिस्टर इपाइबोना पीबी दब तारगदी तौबी दब तारगदी सिदागी हैंडबा अकन खोंजंग चंगजलगनी हानगी मणिपुर इम्फाल सर रैली चपदा निकपा गुमदना मणिपुर पुंबा अखोइ इलेक्शन ममांगसिदा पीबी द्रबदी अखोई पांदम निगन बा हाबिसिना अखोई फिरे चप चाना खोंगम चाना लेपचरे
Scheduled Tribe Demand Committee Kongjang asibu sagot poina ngasi khurai lamlong kaithel dasu kaithel adugi masina pung amagi oina kaithel famba toktuna lamlong kaithel da wakan infam chathaki bagaloinana kholau kya sulauki Mitai Maitai bu Scheduled Tribe chalhanaba kwa kaithel bazar Singjamai bazar amadi kongbu bazar dasu kaithel fambi singna nomagi sintha leptuna protest tawkre Scheduled tribe list Manaba Kunai UNC की इकोनॉमिक ब्लॉकेट हंदो मसु मणिपुर में इंडिया लेंगाक न मियाम के अवाब खुदक कोक हलु हाइबदाबीदा मियाम के खोंगचट अमा चटख्रे खोंगचट से खुराई लोकल कम्युनिस्ट पार्टी मसुंग ऑल मणिपुर नुपी मरुप खुराई एरिया न सिंदुना खबै सोइदा लेबा यूथ ऑर्गेनाइजेशन स्पोर्टिंग क्लब तगी हौरगा उख्रुल रोत लाक्तुना लमलोंग फाबु चटखिबनी ngasi khongchad adu saruk yakiba CPI Manipur ge executive member oibata natana taramathoi suba assembly mikhal da khurai assembly constituency da CPI gi mere oigadoriba RK Amoshna economic blockade asi loisan hanbagi mahutta Congress amasung BJP na hunaduna leiba yaning de haiki mahakna makha taraduna state government asina miyam da awaba chaitheng kya piriba UNC ge economic blockade atuba matam da handok hangadabani haiki Blockade asina maram oiraga furup masel gi marakta thok haningdaba thaudok thoklaklabadi masigi daita leingak na pugadabani haiki अथुब मतमदा सरकार अनिमंगना UNC बु कौरगा वारी सारगा खुदक त इकोनॉमिक ब्लॉकेज से हंतो हाइबो वाफम अदो ngasi रैली से थमजरी UNC नसो मियाम गी अवाब से उरगा जुमना मैतै कम्युनिटी दा मुस्लिम कम्युनिटी दा वोट पनते अवाब पीब नते मखोइना तौरिबसे ट्राइबल कम्युनिटी पुमनमक्तसु यावरिबनी मणिपुर की कम्युनिटी पुनमक्ता मरम असिन मियाम गी खलगा नोइगी इकोनॉमिक ब्लॉकेज से हंतोगा अतोपा डेमोक्रेटिक होइबा लंबी मा मणिपुर सरकार और भारत सरकार तालु अदु नत्तबिदा मियाम वोट पगी खुलाय म होइना इकोनॉमिक ब्लॉकेज चथबसे मसिदि खुदक हंतो UNC na chathari ba economic blockade se miyang ge awa ba yenglaga atuba matam da handok piyo haina samaj tengbang luk oripo achom lekai na cherol amada appeal tawrakli handok taba taraga di miyam puna khongjang changsin bada phafata yawrabadi UNC amasung Manipur gamina daita pugadamni haina cherol sim khatari Amaromda UNC na chathari ba economic blockade se Christmas kumai gi yenglaga handok pa yaroi khongjang ase changsin ge haina changsilabadi December kuntra fawa changsin gadabani haina Manipur People's Party na thadoropa cherol amada Jackson wat thamlakli Hayeng ayuk angan bada oil tanker chanirom jiribam dagi Imphal tamna pusilakna ba jiribam da punduna laikre oil tanker sing asiba soingam thoktuna ba security gi akan ba Jackson tharang tobaloikre banbaya hendak ta oil tanker amadi pochai puba truck sing none da blockade sagoi pasingna akai toy thokhan bagi thaudok laikhrabani All Manipur BDF Welfare Association of BDF singi hen confirm thokpa honorarium government asina mathang chahige January manga fawbada happy drabadi lakador state assembly election da duty yaudaba haina warep lokre association asigi president L Debana Manipur Press Club ta paumi singa unabada English singani taramangi September thada BDF ke honorarium rupali singa ma hengat pa haina cabinet na warep lokibani Government na warep laukrabasu hauzik fawa BDF ki thagi tolopta hakat pidri honorarium hakat pidabagi matangda ngasi press club ta association asigi district mapanda leiba luchingba singna mifam ama phamlaba matung duty yaudana bagi warep ase laukibani haina phongdoraki Debana makha tana ngarang Imphal Free Press ki paumi ma BDF personal ahumna khut thakibagi thaudok adu association asina nungai taba phongdok lakpagaloinana association asina matungda singba thaudok ase amu hana thoktana ba amadi BDF adubu ahum adubu chairak pinabasu khanari haiki pigani haraga hujik sahi ama ani phajala boxida pidana laibasi matang sida khanabani adu hujik karigumba January gi date 5 pugi manung sida koi pida dardi hujik chatliba koi Manipur gi loyen odala koi asuki matik BDF na BDF sin dariba koi mauda jiribam da koi gari lokthok ko sin deba BDF sing koi duty tangma ji matung dagi duty am da chatlano na koi association ni side gi koi odal loi tawjarani 2017 gi koi general election je sidai koi BDF se koi duty am ta election duty chatloy na se koi lauthok na koi sem sar lai
DIPR gi nauna khalaba reporter information assistant announcer news scanner translator photographer assistant cinema operator amasung data entry operator sing refresher course ma konung thongal da leiba state information center da December 8 gi ayuk pung 10 taba da pangthokani refresher course asida information amasung public relations ki sinfam masigi matang da akhang ahai kayaga nauna khalaba employees singa khana naina minagani haina Directorate of Information and Public Relations ki thadorok pcherol amana khangalakli Erilbung Water Supply Scheme ne Imphal City mate atai area sing da thaknabai sing piraga ising lofam source oriba kairaugi miyam dana sanglaba chahi kunlom ising pibide haiduna khoi saunaraba kairaugi miyam na Erilbung Library Union kairaugi lamjing makhada ngaseyu pung mapanlom tabada Erilbung Water Supply Scheme solo nduna thingzin khre Imphal City Phase 1 makha paikhat kiba augmentation of water supply scheme asidi ningthina thabak tawduna Imphal City gi miyam amsung VIP singda chang naina ising piri adubu rural scheme asidi ningthina thabak taw tabata natana miyam de ising pidre ngasi ILU club lampak ta pangthokiba miyam gi mifamada kairau gi miyam da kanaba machet ama fawa pidraba water supply scheme ase thambagi mathau tadre haiduna thingzinaba warep laukibani haina Erilbung Library Union gi chairman Salam Madhumangolna phongdokhi English single chamapan maudra nithoi gi December 16 ta UP gi Ayodhya da leiba Babri Masjid tugai ki numitpu Safe Secular Day haina leibak sin bathungna palan tawbugum Thawal district ki Phundrai da CPI Wangjing Tentha Council sinduna ngasi Safe Secular Day pangthokre Tauramadu da CPI Manipur State Council gi Secretary Dr. M Nara Social Worker Haubam Robin amadi Scholar da Dr. W Rahizuddin Sheikh na chingba saknarba kyana sarugyaki hairi Nupi macha ama yumdagi nupa amaga chenbani haina yumgi miyoina leiruraga thiba khangdana leiri hairi thaudogasi More Police Station gi manung chana More Ward number 7 Police Check Post leibani hairi thaudogasi chahi asigi November 3 ta thokibani adugu nupi macha asiga chatmina khi hairiba miyoy adu hojik police na fare sajiwa jail da thajinkhre hairi adubu nupi macha asi hojik kadai da leiribanu haiba khangba ngamdana leiri Thagdo asiga mari leinana pawi singu unaba amada nupi macha asigi apokpa Muhammad Siraz Ahmed Ahai mahaki macha nupi asi Sekmaizin Hangkhul Makhale kaida leiba Mubarak kauba nupa amaga chen chongle haiduna yumgi miyoy da pau pirakhi tungda numit nini humni suraba fawbada paw laktabadagi More Police Station da first hand report ama tawkhi tungda mahakna Imphal da laklaga Mubarak asi Imphal dagi fakhi amadi City Police Station da sinakhi Police na wahang pahong tawbada nupi macha asiga mahaka November 3 fawa paw faunarumki adubu mahaka chen chongbadi leiti haina police afongdokhi Thama fazilakadaroba fawbada mahaki macha nupi mafang khangdana leiriba sida police na Mubarakpu makata na wahang pahong tawbiyu loinana mari leinaba authority amadi civil society organization singnasu mahaki macha nupi asi thidokna ba hotnabada mateng pangbiyu haina Siraz Ahmed appeal tawrakli Hairiba numila sidagi ngasi phawba aina jokchabi anisa asigi mari makhong karigumba ama phawba phang bangamdri khang bangamdri langla langjin khang bangamdri landam asigi mapi mapa oibiriba amasung official sing na aigi ichanupi phangnaba aigi ichanupi gi punsi thawai kannabagi damakta mateng pangbiyo hainasu nolukjari Matang swice the break umlauzage Manipur amadi malengi tongan tongan be ipaw singaloina khoi break tigam thona hanjarake Impact News bu meeting tadun lebiyo Angels Coaching Center, Uripok Polemblaikai Imphal. Admission starts for Class 10 Revision and Class 1 to 10 Foundation. Our achievements: 11 position holders in 2013, 2014 and 2015, 20 position holders in 2016 including first positioner. There is an unparalleled coaching center in Manipur. I seek success in Angel Coaching Yarn Body. Sumang Namla, I seek success in Sumang Namla. I Pauzen Zaba
Northeast India Development Party asi iramda Manipur gi chakwa thorangi damakta hiram khuding da kathokpaga loinana apunbagi pangalama sagaliba political party amani NEIDP na lisani tara tarita pangthoka doriba taramanthoi suba Manipur Legislative Assembly mikhalda party asigi damakta miyagi mahut sinduna laibaki thodang lobinabagi damakta tampaki constituency nifumakta mirep oibiningba madik charabam di laibaki chana kanglongi oina akaiba leiti habi khudam leibiba masa masagi constituency da miyamgi support fanglaba miyoisina paujada sipizari arepa apamba leibiba sina isagi biodata makada pizari basari yohon birakna kanganzari ba Northeast India Development Party Sagolbantera Lakrakon Lekai Imphal West. Admissions open. Temple of Learning School gi admission hauzare loinana school lasina chahi tarama pung farak pagi harau tayama fongdok paga iroinana satri sing ming chanbada kudong chaba kayam pizari kudong chaba sing asi akak nabasit kharakakini thuna ming chanbiyu kudong chaba sing si manghan biganu akupa marol gidamak Temple of Learning Kanchipurda contact tobiyu. Housing Manipur ke ayam school sing exam sing loina khrabani adong ge ichai su sing dikari hona biri lamdam masi ke horok lebangang sing damakta Manipur ta ahan bo oina khongnang academy chingmai rong na sinduna laliba December 15 dagi kunmathoi fawba mega winter camp ama masi complex kerau da pangthok lagani adong yangang sing internal quality ama skill sing expose to ngamna ba sinjariba akhan nabo winter camp asida soidana saru yahan biu camp asida day camp ama di overnight camp haiduna package anisu thamjari so hurry contact now. Beneath 100 meters from the Earth's surface, naturally filtered through saline stones, pure, clean and healthy water. Admissions open. Greenwood School, Lalambung Makong, Rims Road. Admission is going on for classes pre-nursery to class 8. Special features: well-equipped classroom, library and audio and visuals, free computer classes, games and sports, dance and music, yoga. Admissions fees, monthly fees, textbooks and notebooks free for AY and BPL students. Transport facility. For more details, please contact Greenwood School, Lalambung Makong, Rims Road or contact 9862284561. Mayambu amuka na taram na okchari bulletin asigi makataba pau miyam da pizari. Mamang thagi amadagi United Naga Council na chatharakhiba economic blockade asinataba atopa lambi atopa amoina chathabiyu haidna palelgi area da leiba club amadi mara paibi organization singna ngase yuk pung taruk tagi palel area da total shutdown chungsin ba hokre. Economic blockade asina maram oiduna palel kaithelda nongmagi oiba changdaba yadraba potlam sing fanglaktaba maramna ngarang fawbagi manungda economic blockade asi handoktrabadi ngase yuk pung taruk tagi numit humni gi oina palel area da total shutdown tawgani haina Social Development Organization Palel, Youth Development Organization Palel, Youth Volunteer Association amasung palel apunba luchingbi imana hana laukhthokiba laikhrabani ngasigi total shutdown aduda palel area da leiba dukan sing thong hangna khide kaithel famna khide lambida gari han khide adubu dharma karma ga mari leinaba madi essential service tadi komthoki hairi. UNC ki blockade number moiduna more lambida panduna leiramba gari sing pochai puthorpa gari sing security ki checks in thoranga loinana Imphal yaurakre. Ngase yuk pung taruk makai taba matamda SP Chandel angam amasung additional SP More Mubi Commando si James Thangal gi liching makada khudeng thabi Assam Rifles post phawa puraki mafam adudagi Thobal Commando gi DSP Sachidanand gi liching makada gari sing adu makata na Imphal tamna puthoraki gari khara puthoraklabsu ka hena pochai puthorakpaga gari kunlomdi Tengnopal Police Station da 1000 duna thamkre. Manipur Government Assistant Agriculture Officer Taranipan Laukibadu Nyom Chumna Laukide Haiduna ngase wakan ifam phangkhre wakan ifam adu Manipur da lariba tongan ba Agriculture College ke mahairoi sina kaw changfam da phangkhibani wakan ifam adu da appointment order khudak tak thatlu mahairoi gi punsi manghan biganu haina iba placard sing sizinakhi wakan ifam adu da sargya kiba mahairoi RK Sandip na phongdorakpada Hana Horticulture Department da Field Assistant oina contract basis da laukibadi lai adubu AAO gi post da contract basis da thabak laukiba mata laiti haiki loinana mamang chahida AAO post ki thabak laubadasu MPSC ki khuthang da laukibani asigumna notification thoktana exam tawdana aranba mongda AAO taranipan laubasi aranba thongni atubu matamda meeting changdrabadi khongjang changsingani haiki
मोइना हंदक पोस्ट सुमान मानदब अमदा रेगुलराइजेशन तौरपा हाबदी डिपार्टमेंट असिस्टेंट एग्रीकल्चर ऑफिसर होइना मसी सुंगा याजनिंगदे अखोइना मरमदी अखोइ तमखलैबा छात्र मयामसी सिगी अखोइ लाई तमपसी आशा पुंगाई काहल्ले मरमदी मोइना मरम सुंजा चादना सुमाइना पोस्ट अमबु तुमिन्ना अदुसु विदाउट एनी नोटिफिकेशन थोक्तबिदा मोइना सुमाइन तौगिबसी याजनिंगदबगी मरम अखोइ ngasi phamjabani Manipur Home Guard linkhat ki bacha hiyang khum do surakpagi rising day gi thoram ngasilam fail da leiba company headquarters office ta pangthokre Home Guard ki tongan ba officer sing amasung member sing na sarugya ki bathoram aduda Home Guard ki band party na salute pirana firal chingkhat ki haina Manipur Home Guard Employees Welfare Association na cherol amada khangalakli Madhang chahida pangthok kadoriba general election ga mari leinana political parties singi marakta chongthok chongsin tawbagi thabak leptana chathanari ngarang Imphal Municipal Corporation ki ward number 3 ki corporator Hizam Nutan Chandra na BJP dagi toktana Congress party da chongsin khrabatungda ngasisu Maya Imphal Municipal Council ki chairperson BM Safiula alias Chaubusu Congress party da yaukre chairperson asina Congress party da yaurpada party sigi president TN Haukim ayaba pidun haraute yam okre Congress Bhavan da pangthok ki bathoram asika mari leina TN Haukim haikibada Safiula na Congress Party ke ideology bu thazaba amadi Prime Minister Narendra Modi ki demonetization ke khongthang bu yaning da boina party se yaurakpani mahakumbha Muslim ki luchingba mana Congress Party da yaurak habisi chauthok chaningai ni Manipur Pradesh Congress Committee ki service extension aduga party strengthen togani minority leader on a significance to the people of minority friends in the state of Manipur. Man example set Taurabani train setter. Now the door is open for all the minority to join Congress. BM Safiula Okpagi Thoramadu Saruyakib Education Minister Dr. K.H. Ratan Kumar na haikibada Muslim Puruk ki mayokta lariba BJP muthat se hairabadi miyamgi khanba Congress Party sagatpa mathau tai maramaduna Municipal Council singi councillor sina Congress Party da yarokpada thonglauna hangli haiki Manipur da laibiriba Muslim minority singna BJP gi sumba anti Muslim moiba anti minority ki policy singa se masidagi akoi kanji haiba targadi Indian National Congress yam secular roiba akoi lairiba minority singi masida akoi gi yam inclusive oiba madugumba akoi gi founding fathers singna masigi yakpi ramba lambi ase masida thonglauna hangduna leijari atai laibiriba Muslim isilnau sing councillor sing laibiriba Muslim gi leaders khuding bangna akoi Congress Party da yaubire heraga asugumba anti minority anti Muslim moiba asugumba BJP gi agenda ase masi maru phangna muthatpada saruk yabiu More town digi Technopol Assembly constituency ki oiba MLA among ngasi fawba leitabana town asing ngasi fawba phajana chawkhatpa ngamdribani haina lakador betara mathoi sube assembly election da BJP ki mere oigani haina chongthorakli ba More ward number 2 dagi onjamang haukimna phongdokre onjamang hauki pu 42 Technopol Assembly constituency ki BJP ki mere oina lautopki thoram amaga mari leina na wafamasi mahangna phongdokhibani Thoramadu da BJP ki Vice President amasung hanagi Minister M Hemanta A Adani Mau Executive Member BJP Chandel Mandal amasung BS Angam President BJP Chandel Mandal na sarugyakhi Maya Imphal Thana Lekai da mafamadu da leiba but nifugi but committee mifam amapangthokre mifamadu Maya Imphal Thana Lekai da leiba lakliba assembly mikhal da BJP ki mere oigani haiba BJP Manipur Pradesh ki state executive member Kongkham Robindro gi yum da pangthokibani BJP but committee na sina pangthokima mifamadu da but nifugi thaupu basingyaw na BJP Manipur gi election charge ki thau puriba Anant Narayan Mishra su sarugyakhi Government Polytechnic ta thokiba MSF amasung Institute asig hosteler singi marakta khana chaina bagi thaudoki makha chatharak poina ngasi Institute asig guardian singi apun mamifama mapang thokre haina guardian singi apun bachero lamana hairakli makha tana pamdaba thaudok thoktana ba checksin thorang lokhat bagaloina na matung tarakpada tholakpa afafatta pumba college authority na puba lagliba December 10 fawi manungda marale basngu mari lena ba authority na cherak pitrabadi miyangaloina na khongjing changsin bana chingba warep kayasu mifamaduna lepnaki haina su cherolasni makha tarakli
Northeast Institute of Science and Technology Branch Laboratory Lamfelpat के Principal Scientist Dr. Huidrom Birkumar Singh da Distinguished Scientist Biodiversity Award 2016 पिरखरे महाकना Biodiversity के लम्दा तौरिबा थौदांग अदुबु सखंगलदुना Venus International Foundation Chennai na award as पिरखिबनी हौखिबे December की तांगहुमदा Chennai की Lee Royal Meridian Hotel दा पांगथोकपा चंबा थौरम अमदा Madras High Court की Justice S.K. Krishnan amadi Indira Gandhi Center for Atomic Research Kalapakam की हानगी Director ओयंबा Dr. V. Ganeshan ने award से खुद सिनरखिबनी Nambol Kongkham Youth Club and Library amadi Kongkham Mayra Paibi Apun Balupna Nauna Hodokadaba Mahiroi Nupi Khaktagi Oiba Kongkham Chenura Scholarship ki damakta Kongkham Mayale Kaida Leba Class 11 dagina postdoc fawa Tamlabi Nupi Mahiroi Sina Club amasung Mayra Paibi dagi akupamaro khanglaba yagani Scholarship ase Kongkham Mayale Kaina konmam famasi manungda leba Mahiroi Nupi singna thaba yagani haina cherol sina hairakli Humpusuba Sir Churachan Singh KCSICB Memorial Football Tournament ta Anoba Imagi Mangal Khabam Lamkhai amadi Southern Sporting Union Singzamai ani tournament asigi quarter final da lamba taunaragani ngasi tournament asigi mari suba match ta Anoba Imagi Mangal Khabam Lamkhai gi sanaroi N Boris Oromtan amadi N Pritam ahumna match ki Kuntra Nipan Humdra Manga Masung Marfo Manga Suba minute sing da Panjal Amamam Chanduna AFC Churachan Purbu Panjal Hum Sino da Mai Tiba Pibangam ki Chathariba tournament asigi mangasuba match na SSU Singzamai ge sanaroi Mohammad Riaz Khan match ki uniform doi suba minute panjol ama chankraba matung Sagolban United ke sanaroi HP Abung na su match ki marfu mangasuba minute panjol ama ga chanduna match se draw chatki tournament asigi chana pathap ki matung ina match ki Kicks from penalty na laibak lep na bada Southern Sporting Union Singzamai ge sanaroi T Razu Mohammad Shahidur amadi TH Roshan na kaw khiba penalty kick sing adu panjol onthok pangam ki aduga Sagolban United ke sanaroi na kaw khiba penalty kick sing adu panjol amata onthok pangam dabadagi match ase Sporting Union Singzamai na Sagolban United pu panjol mari amada mai thiba pikhi Knockout basis cha thagadaba tournament asigi hayeng sanagadaba taruk suba match ta Trauka Kaithil amadi YPO Soraga taret suba match na nisa thangoi ban amasung hisu thawal anina lamba taunaragani Haryana na humpunithoi suba National Under 17 Girls School Games Football Tournament ki champion oikre Department of Youth Affairs and Sports Sinduna Kumalampak Men's Stadium Practice Ground amadi Artificial Turf Ground da ngasi sanakiba quarter final semi final amadi final match yauna match ahum sanahan ki Football gi puwari da nongmada match ahum sanahan ki ba tournament sigi final da Haryana gi sanaroi weti na match ki kunmapan suba minute chankiba amat tangar ba panjol aduna yumbu Manipur bo panjol amasino da mighty ba piram laga tournament sigi champion oibangam kibani Tournament asigi aroiba numitta football team marina nomada match ahum sanakiba tournament asigi loisinbagi thoromaduda Yaski Commissioner H Dilip School Games Federation of India ge observer Dr. Anil Vasist MOA ge Secretary Sunil Elangba mamadi Yaski Director Dr. Harmit Singh Pahujana nomada match ahum sanakiba nupi machagi team sing adugi mathau namadi maring jeladu yenglaga makok mathang takraba team sing aduda manamathum sing khodol tamke MCA Challenger Trophy da Manipur Yellow Mai Pakre ngasi luang sangbam da laiba luang popa cricket stadium sanakiba cricket trophy asige hum subalikta Manipur Yellow na toss ngamduna batting hana sanakiba da pibo over ni for the wicket nipan turaga ran chamaga tarani thoi lauki masigi paukhum dani suba batting sanakiba Manipur Red na over kuntra matha ge ball ama da wicket taramak turaga sumna tagi ran chamaga sumna ahum khak lauduna match ase run mapan mai thibanangki Manipur Yellow gi all rounder Shankar na ran tarama thoim the wicket mari lauduna match ase man of the match taki Manipur Cricket Association Sinana Chatharakliba Cricket Tournament Team Marina Sarkyari Hayeng Tournament Siki Mari Subalikta Manipur Blue Amani Manipur Green Anilamba Taunargani
महाराष्ट्र की पुणे लाखलिबे दिसंबर 12 कुंतरुक फाव पांगथोकदोरिबा हुमफुसुबा नेशनल शूटिंग चैंपियनशिप कॉम्पिटिशन 2016 सरुक यागदबा ऑफिशियल अमदि शूटर सिंगी ममिंग लाउथोकले कुपमरोल गिदमक मणिपुर राइफल्स एसोसिएशन की पाउलौरनबा खंगलकली हाइबे टीमसी लाखलिबे दिसंबर 13 इम्फाल थादोकदबनी हाइना मणिपुर राइफल्स एसोसिएशन थादोरपा चेरोल अमना खंगलकली मिस्टर मणिपुर 2016 बु द जिम फिटनेस स्टूडियो ना ओकपगी थरम पांगथोखरे All Manipur Bodybuilding and Fitness Association Sinduna Yankairak Suba Mr. Manipur Contest Medal Laurakiba The Gym Fitness Studio gi bodybuilder Thongam Sattikumar bu haraute amna opgi thoram pangthoki Doinana Gym Masil Sanaba KSH Maradona na Junior 75 kg above ta gold medal amadi overall junior gi title Olembana Senior 75 kg above ta bronze amasung First Man Physics ta Wangke Mahesh na 10 finalist oiba ngamkibani Makhoi bu opgi thoram da mai palo kraba sanoi sinamana mathum yenthoki Assam Sports Journalists Association Sinona Thasi Taretagi Taramanga Faba Assam gi Guwahati the Pangthokadoriba Taret Suba Notice Media Sports Festival the Sarugyarunaba Amjugi Journalist Taret Nasabat Timama Hayeng Imphal Thadok Lagani Haina All Manipur Working Journalists Union Amjugi Cherolam the Fongdorakli Khangalaba journalist Sanari Singh Adudi Manabagi N Bikramjit Kanglapaugi T Nirmal Sanalai Baki Lenindro Mangang ISTV gi Richard Ranjan Pongnafungi S Sonia Imphal Free Press ki Enrina amasung Sanalai Bak Pau Chigi E Babinani Haina Cherol Sina Makhatari Singzamai Kang Tournament ki Chahi Yankhai Amadi Humfu Surba Singyoi Balik Kam Knockout Kang Tournament ta Nambol Kendra Kangkut Mai Pakre ngasi namairapam mandop kam community hall chingamata singzamai kangsang da sanakiba tournament asigi aroi belek match mada nambol kendra kangkhuna singzamai kendra bi kangkhut pu panjol tara taruk tara mathoi da mai thiba piwa ngamki singzamai kangkhuna sinuna chathariba kang tournament asigi ahanba quarter final match da nambol kendra kangkhut amadi singzamai kendra a kangkhut anina tha asigi mapanda lamba taunaragani Arabida bulletin sigi headlines amana miyanda thamjage Tamil Nadu ki Chief Minister Oirambi J. Jayalalitha bu Chennai ki Marina Beach da leiba mahaki oja MGR ki phura manakta lairul jankhre Mani Reda na Manipur da ahan boina grid ka samnaba yumthakta thamgadaba kilowatt manga ki solar power plant pudokre Manipur Electricity Employees Union MSP Seal ki master role amsung work charge se thabak toriba employees sing regular tahalu haiduna corporation asigi thabak sing kre amasung hanagi lupa changa amasung lising ama chatti not sing December 13 fawa chana hanaba CPIM na demand tawrakli